Impact Entertainment amadi Impact News animakta sandokchariba Mami Mapao kuntraga nithoi sube episode asida medyeng tabiriba pumnamakpu taramnokcheri. Amadi mamangi kuntraga mathoi sube episode kidamak meyamna pibirakiba feedback amadi suggestions singidamak hainingai litena thagatpa phongdocheri. Ngasigi episode asida kari karamba mapau sing pujarakliba haibadu thamjari. Ngasigi ahan boina thamjariba mapau asi ke ibohol sarma laikhidabagi kumon thoram pangthokibagi mapau ni. Ani suba asina Cookie music video album Beautiful Lanu release tawkhibagi mapau ni. Mathangi asina Pebet haina mingthonba play ama Rupmahal theater da release tawkhibagi mapau ni. Cookie film Lungtup Molso premiere show gi mapau na Mari suba mapau ina thamjari. Manga suba asina Thaujal film premiere show utkibagi mapau ni. Taruk suba mapau asina Lal nang loikinu haina mingthonba film amagi yaifa thaunigi mapau ni. Taret suba amadi aroiba mapau asina Manipuri feature film Matamgi Manipur puthokpiramba Karam Manimohan gi mingda Lifetime Achievement Award lanthokibagi pautani. Manipuri cinema gi lamda lamyanba ama oina thaugai kaya pubiramba miyamgi aigya ibohal laikhidabagi ningsing thoram pangthokibagi mapau asi miling kan. Saknai film na ka Kongbrai lapam Evol Sharma laikhidabagi kumon sahi taramapung fa kibaga loinana iramdam Manipur sida cinema gi lamda lamyanba moina thoidong singthaningai oiba thaugai kya loromba miyamna aiga Evol haina khangnabiriba sigi ahan bening sing thoram tha sigi hokibatang kunmari da usa cinema da jinglem lab thoram amaga loinana mapung fa na pangthokre babana hek laigidaba matundagi handakna ha mani tawrise adubu तौनबसु होनरखे अदुबु हनक पांथोप ngambase yam nongai mayam lengbirakna ai khoina baton tawjuruba khudimakna lakpidana bababu respect tawbi mabu nungsibiba ibu nungsibiba mayam se yam nongai masagi dead anniversary se khoi muthang sai hisu adum pangthona ba khoi honagani adu honabasi dai da khoina anoba development kitang hapsira ina khani samna harda artist ke award technical award kumba khara but kanoti jury di public oigada akoina tongana jury ma nek banataba akoina public tagi queue lawraga akoina award ma piba ina mane khani aina haiba ngang do sine lao National Film Award for Best Feature Film in Manipur ki hoduna malem gi thak te yauna tongan tongan mana kya fangkraba kumja lishing amachamapan marifu mathoi the release tawkiba imagi ningthem haiba film ase puthok piramba tanatana film ase gi cinematography ki thogai su loramba layoi kraba al ase gi laikhidaba gi kumon thorum aduda saknai raba asina linkhat piramba Film Institute Manipur da ngalingai matamna tamlamba made film ga mari lainaba saknai raba mi oi kyana saruk yaki Pawungi bolsi 1968 tagil noidare aina camera paibasi khangawdana matamdugi madu 1986 87 adaida oigine khali barjasi mai tharakpa MCU gi yog lakpa salang function tawribasi madugi hawgiba governor banglo si ex sign gi photo studios gi dagrum siga governor banglo gi bak wire khai siga khajitani phudani homdani malakta ladies lambi leramte Lili akai bukum bakari malang topong, mari itu ilang taruh pun makhola matawa. Adi masa apa mi marina, film amagi masih se parga gamra banglo manung dalai ba mi ne pisi
फिर हापक लंगप वांग ओप मसीगी फिल्म शॉट से पाबुंग लाम फंगदब येंबद उदब पाबुंग की लेंजम दाइसे थांगले पाबुंग मोरानी की मथक लेपगा अखोई पाबुंग ngaga 8mm कैमरा ना रेगुलर कैमरा ने मधुगी कैमरा दुना नंबरगी हावरगा आई पाबुंग जतिन जरकी मणिपुरी सिनेमा के दमकतदी पाबुंग इवॉल्व से लम्यानबा फादर ऑफ मणिपुरी सिनेमा ने आई तमजकी थमोइना पामजबदी योबंगम दे मस तसेंगा मसी याम चावल लुप ऑर्गेनाइजेशन फिल्म फोरम गुंबा फिल्म डेवलपमेंट सोसाइटी मणिपुर नत्रगा गवर्नमेंट अरेंज क्लस्टर सिंगदबा स्टेट प्रॉपर्टी ओइबे यारबदो फंक्शन ने अदुबु माई वन ओनसन बिरक्तब मखोइना तौदब यादे हाइदना मसी पाबुंगना लिंगसरंबा मतम ममगी हसु फावबा लेरिबा मणिपुर फिल्म इंस्टीट्यूट अमदी क्रिटिक एसोसिएशन मणिपुर अनिसिना पुंसन जरगा अखोई यामना लेते सिन याम तेन मतम सिनजबनी अदुबु मसी लेंबर लिबा खोइना एक्सपेक्ट तौदबा 1964 दे सेल लेना पाबुंगना कलर द नमगा मियाम दा खुलक सुमांग खुदिंग दा साइलेंट मूवी ने उठक्रबा फिल्म अमा अदुरी जोबा आर्टिस्ट सिंग मागी फैमिली लाक्तना मपुंग भाबा मरु ओरबा लीरबा पाबुंगा तेनबी ममी ओय लाक्तना सरुक यारबा इसे सिदि केन मपुंग भाबदी मतुंग दो ओइरोय नाइन आई खंजे पनबयाई ओजा सिना खुनाय सिगदमक लिंखत पिरंबा फिल्म इंस्टीट्यूट मणिपुर दगी फोटोग्राफी मदि वीडियोग्राफी की लम द ट्रेनिंग फंगदुना सर्टिफिकेट फंगक्रबा मियोय कयाना लैंगा की मदि लाना ये तोंगान तोंगान लोइसन कया द सर्टिफिकेट सिंग अदुगी mateंगना सिनफम पाइना खिबसु कोंगाइनी अखंग आई सिंगनसु हाइविरी ngaliंgai matamgi photographer amadi videographer pumba layoi kraba oja sina takpi tambi kiba ngaktani haiwi yai haina oja sigi lamjing lamtak makhada mai pakna puthok piram film sing kharadang pallabada 16mm documentary da ningthemcha ahum ichel imphal diary cultural heritage amadi mongpham ashina chingba ningsingba yai कुमजा लिसिंग मचमापन मणिपुतरा हुमदोइदा बेस्ट रीजनल फिल्म की अवार्ड फंगख्रबा मणिपुरी फीचर फिल्म संबल वांग मसु सकनाइरबा सिगी खुदोल अमनी मणिपुरदा फिल्म की पायोनियर हैबदो तसेंगा फिनी अदुगा मणिपुरदा एगापोम द्रगदी मणिपुर फिल्म दंग असि लेइबा सिमाइना कसु लेरो हाइदि मागी कंट्रीब्यूशन याम वांगे अखोइना मतमदुदा खंगोद्रगसु हिति अनुभव ट्रेन सम लाखिबसु मागी मखुद याम चावना यावी Thôi Ibungo Mana Nami pango Ibungo Nami pango se Ibungo Mala Ibungo Nami pango Mala Nami pango Ima Udiye Masih ada lagi. Nami pango. Ima, nang jakinam. Ima calon. Dip. Ke ibohal poklam drabadi Manipuri cinema se karamba film da leramgani. Hangbaya bawa hangni. Anyway, am phazana mapung fana pangthokiba thauram ama oiki. Matung tarakpadasu hena mapung fana pangthokpa ngamba oibiyu. Next, we have a beautiful music video album released from our Kuki community called Beautiful Lanu under the direction of Akai Kongsai. Midyang tabigas. Lucky Tom, Marcus Mangyel. Hasi gi hauki batang kunda Beautiful Lanu hana mingthonba Kuki Fruki music video album ama Churachandpur gi Tolen Community Hall da hongna bi matung ina release tawduna laibak miyam le kudol tamkhre Three Brothers production gi banner makhada ahanbo ina kudol tamniba music video album ase X Kai Khongsai gi lamjing lamtak makhada ma mashan puthok bani music video album asida David Khongsai Mimin Haukif Nausen Khongsai amadi Avaver Kom asina chingba kayana maruoiba mamiro isingoina sakam langli
Cookie Furup ki filmmaker sing feature film galoinana music video album kaya su puthokpiri thagat ningai. Coming up next, we have a releasing function of Pebet produced by United Women's Social and Cultural Forum. Let's have a look. Thasiga ukit tang kunmari nongmaijing numita Imphal gi Roof Mall Theatre da United Women's Social and Cultural Forum na Sangit Natak Academy New Delhi gi sentang makha da puthokpa Pebet haina mingthon na play ama release tawkre. En Amarna Devi na aiba madilam zinglam takpu ki thaudang lawduna puthok liba play ase release tawbu ki thawrama du saruk yakhiba Manipur Legislative Assembly gi speaker Yumnam Khemchana lamdam masibu malem da sakta liba automatic culture bu hena masak thuan mangamna no balengak na department sigi budget henkat hanba mathau tare haiba wafam fongdoki Manipur bu gi pitri mi miyamna di Bharat ki praja khudibona respect tawisi art and culture amadi sports ni adu karim kanda sum thengnajabada kogi art and culture ga sports gi budget si hek pikna hapasi masi sulai buk thiba mani na budget si su khat sakhal hala kanda sagi Manipur bu saktai ba sumba department sing si kogi gyara ga di major department bhau jingan ba yabagi tanja adu logba yaba matam oirabani adana sagi ngasi utpi riba कोई चेमना सिंबी रगुट पीरिबा पेबेट हाइसे कोई फुंगा वारीदा यामना आर्थ लेबा दुगा ngasi social system sida कोई mama mana sagi macha kamaina kangani kamaina semgani haibagi sobot thim mama ngasi short play drama se utpangam gani haibagi thajabale rakanda prong pui kai konu uchari Pebet sapong bagi thawrama du da Natasri KB Sharma IMC Ward number 16 ki corporator thokchom ongbi Elijah made Eastern Journal Cultural Center Kolkata gi program committee ki member Buddha Chingang Bamsu saruk yaki It's another example of Manipur having a huge cultural heritage. Mai pakpa play ma soidana oibi. Hauzik amuk pujarakliba asina a cookie feature film on the conflict situations entangled with our generation. Entitled Lungtup Molso. Yes, akoi swaiga yam chuna bawarin. Bigyan kami. Juno Films ki banner makada putokpa anirak suba film oina Lungtup Molso haina mingthon ma cookie feature film ma thasi gi hauki batang kunmari da Churachandpur district ki Thingkhan Pai village ki community hall da hona bi matung in a premiere show uttar miyam da kudol tamkre Kelvin Khongsai gi wari screenplay ma direction makada putok li film asida Thangtin Lal Haukif Hetnailem Haukif amade Lunkhongam tawthang chingma kya na marui ba mamiro sing oina saktam langli Kunai is the talk about what okay, the Yumpam Oiva Wadi, the Pankat film as the premiere so would Pagit Hormaduda, Mapamadu film with Nunsi Jabamio Kiana, Mamiro is Singalina, Saruyaki. Congratulations production team of Lungtup Molso. Makatarak padasu hena nungai ba film kaya puthok pirak pobi. Guys, it's now time for a short break. We'll be right back.
Welcome back to Mami Mapao. Ngasigi Mapao asigi makhacha thajarak po ina pujarak liba asi Thaujal haina mingthonba Manipuri feature film ama Thangal cinema da premiere show utkibagi Mapao ni mijeng taminas. 3-star cinema ki banner makada Christina ki wari screenplay dialogue production na madi lamjing lamtak makada pankatpa Thaujal haina mingthon ba Manipuri feature film ma hauna bi matung ina tha sigyaw ki patang kunmari da Imphal ki Thangal Kaithel ki Thangal cinema da hauna bi matung ina premiere so utuna miyam da kudol tamkrei ngasi pathok jagadalba Thaujal hariba film asi aphaba film mama oidina समाज चावना कानाबा पीबा फिल्म मामा ngamba oisage haiba isor da thawna jaga loinana kaya puno makhu amuka hana khulum jare ibe ma yai phaba ong to unage to kadore ba ha tano tano nang do oi sangchalo mathattara khoi mayam da kadawni Ranbina cinematography ki thaudang lo gi matakta Pradip na makeup ki sintha pang baga loina na Jim Kelly ne editor ki thaugai lo ri film ne Thaujal Inaucha Bimol ke H amade Christina ahum gi mayekta Gofi Kok na saipan ba sahik kaya busu Arvin Divya Ramesh Naresh amade Kajal na sahik tamli Thaujal hari film masida Kaiku Ramcharan Universe Penny Joy Gordas amadi Happy Rajan chingba kayana saktam lang liba Thaujal haiba film asina miyam da kari paujal pi riba ke haibadu khangnan na bagitamak soidana miyang tabiyu miyamsu Great work, Team Thaujal. Mami Mapao gi mai kai dagi wish pisari. Mathangi pujarak liba Mapao asina lal nang loikhinu haina mingthon ba Manipuri feature film ama yai fathoni pangthokibagi Mapao ni kamdau bagi haibudu yengi. Lal nang loikhinu haina mingthon ba Umaibi films ki banner makad an bo ina puthokadaba Manipuri feature film amagi yai fathoni ki thoram tha sig yaw ki batang kun manga da Lamphel Sana Kaithel community hall da pangthokre em babita na puthoktu na melanjit na kudol tamga to riba made Rajan Laisang them na lamjing lamta ka durba feature film asigi Mami Khongho ki thoram aduda film forum Manipur ki chairman Samjot Chabu Mangol Jawa made writer cum producer Ajit Yumnam su Mami Roy Singh film ga mari lena na chen chongli ba sing amade lamdam masigi film mo khoidana pamjaba miyoi kayaga loina na saruk yaki Mai pakpa miyam da pungning loksing piba film ama soidana oibiyo wish pisari. What we have next is the award ceremony of Karam Manamohan Life Achievement Award 2018. Manipur gi ahanba feature film puthok piramba Layoy Krabal asigi mingda pangthokpa thoram asigi Pagdam asi amuk mijeng tamis. Manipur ki ahan ba feature film matam gi Manipur bu direction pi ki ba director Dev Kumar Bose ta ahan ba Karam Manamohan Lifetime Achievement Award 2018 pi duna ikai kumna ba utkre tha sig yaw ke patang kuntaruk lebak ko kunamita Imphal gi konung mamang da leba Maharaja Chandrakirti Auditorium da Karam Manamohan Memorial Trust amasung Cine Artists and Technicians Association na sinduna Manipur ki ahan ba feature film matam gi Manipur puthok piramba layoy kraba Karam Manamohan gi ming da kat ba award adu khushin na kibanei Lupa lakama sholama citation amasung memento ga loina ba lifetime award ase lanthokpa gi thormad gi manung channa kumja lising machamapon humpatra ni thoi da puthok ki ba film matam gi Manipur da mamiro yoina saktam langkiba aribam syam arambam lokendro Kangabam Tomba Madiyang Upam Roma Yauna film asigi saisak pising loinana matam asigi saknaira ba documentary filmmaker Hawam Paban Kumar madi national gi thakta Best Book on Film gi mana fangkraba aiba Bobby Waheng bambusu ikai kumna ba utkhi
Sangkhona Ching Lem Labatoramaduda, Lengaki Art and Culture Minister Eljent Kumarsu, Saru Yakibagaloina, State Film Institute ki class, Lakliba August Targi Haudabian and Lairehana, Tilibamiam the Lautoki Amade, Manipur Film Archives, Lingnan Nabagidamak Center, the Fun Pibina Nabatakshin Gada, we have a wafam su Tamki. Madam the Pabu and the Topiramibon, was it pioneer in Labiriba Mam, Topiram Mamsundu, Kasinati Madu, Akogi, Pambi Taramba, Chinchara, Maduna. I had a better mother my own to Quinchare. But the water equina, Tarami Makil Ports the equina and a wang of an privacy, a quick responsibility more of a Manipur State Film and Television Institute, Masigi, Laire, Manipur government, Laire, the Loina, Masigi, Matan, she did the Mangada, Agenda Masuari, and the Masicadi have taken right from August. Like Makil August, a class of Duri, diploma course of Yogadori, learn an artist with Shemadori, Matanga Manipur, Angamu, Uraba, the Manipuri film, your world was pioneer, director, the pioneer, the artist comes in Marakasu, the imams, I know Makaki put them going, exhibit propaganda, shown a period of Magun Mayam, Chelam Mayamna, one of honor Polina, but it's one of the Pampana. Soon Makil put them at Taname and Hypesame, Carla, get him to cow with a sway. Shamai took like Matang Manipur, Brunduri, President Regular Homba, the Lamsa Persuram, like the Miams in Timasi. In take Kaidin the Tunga Lakadon, Bakli future generation Maduna, Kaidin Shanatan, Tamnakitan and the Hypergame, okay, film archives, Manipur film archives, Matutona having proposal, Machimalore, and the Ministry of Varishan and Matunda, who will definitely request the ministry and the Madu of the Fan Review Hypergame, Rotono Sari and Matumai Hajanang. 1972 da puthokiba Manipuri feature film Matamgi Manipur asi hojiki mirol aikoina kaufam thokte haiba wafam asi thamjage film asibu puthokpiramba ahal asigi thoram asi chahi khudingi mapung fana pangthokpa ngambo oibi. And now it's time to wind up today's episode. Ngasigi episode asi karam tawibage haibadu soidana comment tawirau feedback pibirau. And do not forget to press the like button and also subscribe to our channel. See you again next time, next week with more entertaining and exciting news on entertainment. Bye-bye.